Manipur Top Channel dagi Manipuri News Update tawjage ngasi Apple gi tang ahumda ngasi phongba chifongda positive oiba patient ga loinarabasing thiri Manipur gi ani subu oina lilong dagi positive patient adugo loinarambasing Manipur lengakna kanna thibagi thabak sathari haidi hauzik fawbada mari leinaba authority dagi phangba paw amada patient asiga flight amata da tongminarakhiba passenger sing trace tawnaba honari haidi loinana patient asina Manipur da thunglabada ana layeng lammi haiba porompat leiba Peace Hospital and Research Institute ki miyoi taraga taru amasu sathiraba laina laicha C19 test taunab Jenims ta thakre hairi patient asigi imung manung yauna mahakna loinaramba miyoi taraga ni thoi amasu test taunaba Rims Hospital thakre hairi report sing asi hayeng ayuk phawbagi manungda soidana khanglaba yai hairi aduga atopa maru oba pawkhra namu lan na paw sandok pigano Manipur gi nungtigi phongba chepong amada amasung social media da lelongdagi sathiraba laina laisa C19 positive oiba miyo ama hata masajita laklami haina phongba thengnajare hairiba positive oiba miyo asi hata masajita lakhiba laiti amasum nama sonkibasu laiti haina minuthong Hafiz hata masajid committee gi secretary MD Atar Hussein thadorok pastorol amana phongdorakli aduga khoigi India gi Prime Minister Narendra Modi na miyamna message sama pirakli sathiraba laina laisa C19 gida India gi siba miyoi humdraga ni thu shukre aduga positive na lising aniga satruka nifu yaukre April manga gi numidang pung mapan tabada minute mapan mai muthat piduna candle torchlight thanbiduna thongjinda lepiyu Modi social media da aranba pau thagat pa khudingmak serak phanggadori ngasi nungthul pung manga phawbada malemgi oina sathiraba laina laisa C19 na sian kiba migi masing lising yangkhai ga mari ga supnagi nifuga manga sukhrei positive oiba mi masingna lak taraga lising kunga tarukka satruka marfuga nipan yokhrei sinadagi sandorakhiba sathiraba laina laisa C19 ngasidi Europe country sing da paksana sandoraktuna Europe ki sauraba lebak sing laina asigi saitheng phangba hore sinagi oina numit taraga mangani rom asida paksana sandopagi report laitre hauzik phawbada sinagi positive oiba masing lising marfu mathoiga satruka kunda adumak lairi USA na lak aniga lising nifuga mangaga sahumga marfu positive oiduna hauzik fawbada khwaidigi masing yamna positive oiba lebak oire ani subada Spain ahum subadana Italy na oiri laina asina khwaidigi sian kiba lebak na Italy na oiri ngasi fawbada Italy da sikiba migi masingna lising tarahumdaga samapanga taraga manga sukre aduga Spain na ani subada lairi hauzik fawbada Spain gi oina miyoi lising taraga samapanga kuntraga manga sukre India gi oina su ngasi nungthul pung manga fawbagi report ta sikiba migi masing humdraga mari sukre laina asina naba migi masingna lising aniga satruka nifu yaukre India gi oina ngasi nau miyoi maudraga manga positive oiki Manipur gi oina positive oiba miyoi ani dagi hendri singnaba miyoi ani hospital la lairi ngasi athengba phawbada miyoi sing asigi report khanglaba yai amaromda leba asigi Prime Minister Narendra Modi na sathiraba laina laisa C19 ga mari lainana minute 13 gi second kuntra rom sangba lebak miyam da piba video pausal ama ngasi ayupung opan tabda thadorakre pausal adu da PM Narendra Modi na hai tha asigi seset mangagi numidang pung opan tabda lebak sigi miyam na minute mapan mai muthat piduna yum gi thongzil da amadi balcony da thokpirakuna candle torchlight amadi mobile flash oina thanbiduna paksana sandoraliba C19 gi mayokta leminarasi masina ekhoi punna C19 lan thengnari haibadu utpaga loinana leba asigi lairaba miyamda solidarity utlasi mai muthatuna C19 gi mayokta leplingaida kanaguma amatana lambida lepigano amadi miyam punbigano yumgi thongzilda amadi balcony da adumak lepiduna minute mapan C19 gi mayokta leminasi ngasiga thana leba asida lockdown taukiba numit mapani sukre loinana lockdown manung da miyamna mapan thokhidana C19 punna lanthingminasi aikhoi itomta natana leba asigi miyoi korsa maga kuntrarom punna laina asigi mayokta lanthingminarasi haiki nakalamaromda chief secretary and share logduna DGP administrative secretary yawba apunma mifam ama ngarang pangthokre hairi mifam masina tongan bo warep tarago humdoi lokre warep sing asigi manungda Manipur da sanglakpada jiribam amadi mawda phawrakpa matamda miyoi adu sungsoi soiduna quarantine tawhanba C19 lanthingna bada thawai yawba CSO NGO sing lengakna ko khatuna laina asi thengna bada mateng pangminaba amadi C19 gi press release khudima home department gi thokpa asina singmani C19 gi mari leinaba aranba paw thagatpa khudima serak phangani haina CID crime branch gi paw amana hairi aduga amaromda yamna nungaitaba thawdo amana Assam da mari amaga positive oikhre
Assam ngasi miyoi mari amaga positive oiduna hauzik fawbada puna positive oiba miyoi kun sukhrei hiram asigi matangda ngasi Assam langaki health minister Himanta Biswana anaubo miyoi mari amaga positive oide haina lakthokhrei miyoi mari mak Nizamuddin gi tharomda saruk yarabu ngaktani su hairi aduga atopa paw amana muk sambal khabda Myanmar authority na athingba piraklei Satya C19 ngakthokpada mateng oina ba haiduna Tengnoupal ga deputy commissioner amadi SP na lusingba myur kangbu amana Myanmar ga tainari mafamsingda sambal kharakhiba adu Myanmar authority gi maikedi ngasi amuk ayetpa apan pirakre hairi Pawsina ngasi Tengnoupal district ki SDPS Bikramjit amadi additional SP Krishna Tomina lusingo myur kangbu amana More gate number 1 rom da leiba border pillar number 77 gi India rom gi lambida sambal khaba horakpada Myanmar authority gi maikedi athingba thamlakre hairi tungda mafam asi yetnariba mafam ni haiduna nakal ani gi marakta wari sanaraba matungda post yungduna isam samna wire khaktana khajinkre hainasu pausi sigi kuthangda phongdorole aduga mayam ena pabla su ki biyor su myang akpigani aduga paw anoba hek lakpa update tawjarke share